ꯊꯧꯗꯣꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏꯖꯗꯣ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯈ꯭ꯔꯦ꯫ ꯍꯜꯂꯛꯂꯒ ꯃꯁꯥꯗꯣ ꯁꯦꯡꯗꯣꯛꯂꯒ ꯐꯃꯨꯡꯗ ꯆꯨꯝꯗꯤꯡ ꯆꯪꯈ꯭ꯔꯦ꯫ ꯃꯇꯧꯗꯨꯗ ꯇꯣꯟꯁꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ ꯈꯜꯂꯒ ꯊꯕꯛ ꯃꯌꯥꯝꯗꯣ ꯆꯦꯟꯗꯅ ꯍꯣꯠꯅꯔꯤ꯫ ꯅꯥꯎꯕꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯀꯣꯏꯂꯥꯡ ꯂꯥꯡꯕꯗꯣ ꯇꯧꯍꯟꯗ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯍꯦꯛ ꯍꯜꯂꯛꯄꯒ ꯏꯔꯨꯖꯊꯣꯛꯂꯒ ꯂꯥꯏꯖꯗ ꯀꯣꯜ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯏꯔꯛꯄ ꯀꯧꯕ ꯂꯩꯇꯦ꯫ ꯃꯦꯁꯦꯖ ꯊꯥꯏ, ꯍꯜꯂꯛꯇꯦ꯫ ꯃꯩꯔꯥꯕ ꯀꯩꯗꯧꯔꯕꯅꯣ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯊꯕꯛ ꯆꯤꯟꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯣꯛꯂꯒ ꯀꯞꯕꯣꯔꯗ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯄ꯭ꯔꯕ ꯆꯪꯁꯤꯜꯂꯛꯂꯒ ꯐꯤꯗꯨ ꯍꯣꯡꯗꯣꯛꯏ꯫ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯤ꯫ ꯂꯤꯌꯣ ꯍꯣꯏ ꯋꯥ ꯅꯣꯛꯇꯨꯅ ꯐꯝꯂꯤꯕ ꯑꯗꯣꯝꯗ ꯃꯥꯁꯨ ꯆꯪꯂꯛꯏ꯫ ꯃꯩꯔꯥꯕꯅ ꯊꯣꯡꯖꯤꯟ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯒ ꯂꯤꯌꯣ ꯊꯛꯀꯦ ꯊꯥꯡꯒꯠꯂꯝꯕ ꯍꯩ ꯃꯍꯤꯗꯣ ꯃꯌꯥꯗꯒꯤ ꯐꯨ ꯂꯥꯎ ꯀꯥꯝꯊꯣꯔꯛꯏ꯫ ꯃꯇꯧꯗꯨꯗ ꯔꯣꯕꯔꯠꯁꯨ ꯃꯩꯔꯥꯕꯗ ꯌꯦꯡꯂꯛꯏ꯫ ꯕꯣꯏꯒ ꯂꯤꯟꯗꯥꯒꯁꯨ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯍꯨꯝꯗꯨꯗꯤ ꯈꯣꯟꯖꯤꯜ ꯍꯧꯅ ꯃꯩꯔꯥꯕꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯂꯤꯟꯗꯥꯗꯤ ꯈꯪꯗꯕꯅ ꯇꯤꯡꯉꯛ ꯌꯦꯡꯂꯤ꯫ ꯃꯈꯣꯏꯅ ꯅꯣꯛꯄꯒꯤ ꯃꯔꯝꯗꯤ ꯃꯩꯔꯥꯕꯁꯨ ꯒ꯭ꯌꯥꯟ ꯇꯥꯕꯅ ꯏꯀꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯥꯡꯕꯗ ꯀꯪ ꯀꯣꯠꯂꯦꯅ ꯏꯁꯧ ꯑꯣꯏꯅ ꯂꯥꯡꯉꯛꯏ꯫ ꯅꯄꯥ ꯇꯧꯕꯩꯔꯣ ꯃꯤꯅ ꯈꯨꯗꯩ ꯁꯦꯠꯂꯒ ꯅꯣꯏꯅ ꯌꯥꯝ ꯍꯔꯥꯎꯔꯤꯗꯨꯅ? ꯋꯥꯍꯩꯗꯨꯗ ꯑꯍꯨꯝꯗꯣ ꯍꯦꯟꯅ ꯅꯣꯛꯂꯛꯏ꯫ ꯂꯤꯌꯣ ꯅꯣꯛꯅ ꯍꯣꯏ ꯃꯁꯤꯔꯦꯗ ꯀꯥꯏꯗꯩ ꯈꯨꯗꯩꯅꯣ ꯑꯁꯤꯕꯣ? ꯇꯤ ꯁꯥꯔꯠ ꯑꯃꯨꯕ ꯁꯤꯃꯒ ꯎꯁꯣꯞꯇ ꯖꯛ ꯑꯃ ꯄꯥꯏꯔꯒ ꯏꯁꯤꯡ ꯌꯦꯟꯕ ꯑꯉꯥꯡ ꯌꯥꯝ ꯃꯥꯜꯂꯦ꯫ ꯀꯩꯅꯣ ꯑꯩ ꯁꯤꯔꯦ꯫ ꯁꯤ ꯍꯥꯏꯗꯅ ꯁꯣꯐꯥꯗꯨꯗ ꯊꯔꯣ ꯑꯣꯜꯂꯒ ꯅꯣꯛꯈ꯭ꯔꯦ꯫ ꯅꯣꯛꯅ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯈꯨꯗꯛꯇ ꯐꯣꯇꯣ ꯁꯠ ꯅꯝꯃꯤ꯫ ꯀꯥꯞꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯩꯔꯥꯕꯗ ꯌꯦꯡꯂꯒ ꯑꯃꯨꯛ ꯅꯣꯛꯈ꯭ꯔꯦ꯫ ꯃꯩꯔꯥꯕꯁꯨ ꯁꯥꯎꯅꯤꯡ ꯂꯤꯌꯣꯒꯤ ꯅꯥꯛꯇ ꯄ꯭ꯔꯕ ꯆꯪꯁꯤꯜꯂꯛꯂꯒ ꯈꯣꯡꯄꯥꯛꯅ ꯀꯥꯎꯁꯤꯜꯂꯤ꯫ ꯃꯇꯧꯗꯨꯗ ꯔꯣꯕꯔꯠꯅ ꯑꯃꯨꯛ ꯂꯥꯎꯔꯛꯏ꯫ ꯈꯝꯕꯅ ꯃꯤꯆꯝ ꯐꯨꯔꯦ꯫ ꯂꯩꯀꯥꯏ ꯃꯥꯐꯤꯌꯥ ꯕꯣꯁꯅꯦ ꯍꯥꯏꯔꯝꯕ ꯃꯣꯏꯔꯥꯡꯒꯤ ꯈꯝꯕ ꯑꯣꯏꯔꯝꯃꯦ꯫ ꯑꯗꯨꯒ ꯈꯨꯗꯩ ꯁꯦꯠꯂꯒ ꯃꯤꯆꯝ ꯐꯨꯕ ꯍꯧꯔꯦ꯫ ꯃꯩꯔꯥꯕ ꯔꯣꯕꯔꯠꯇ ꯁꯥꯎꯅꯤꯡꯂꯤ꯫ ꯑꯗꯨꯏꯗꯤ ꯅꯪꯁꯨ ꯆꯥꯔꯣ꯫ ꯁꯤ ꯍꯥꯏꯔꯒ ꯔꯣꯕꯔꯠꯇ ꯑꯃꯨꯛ ꯀꯥꯎꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯂꯦꯞꯄ ꯂꯩꯇꯦ꯫ ꯕꯣꯏꯅ ꯅꯣꯛꯂꯒ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ ꯑꯩꯗꯤꯕ ꯁꯤ ꯇꯧꯔꯅꯤꯁꯦ ꯅꯍꯥꯟꯅ ꯈꯪꯉꯕꯅꯤ꯫ ꯑꯩꯅ ꯆꯤꯡꯅꯔꯛꯏꯁꯦ ꯀꯨꯏꯔꯦꯕ꯫ ꯑꯍꯥꯟꯕꯗꯗꯤ ꯉꯥ ꯂꯂꯣꯟꯕ꯭ꯔꯥ ꯈꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯨꯗꯩ ꯂꯂꯣꯟꯕ ꯃꯥꯐꯤꯌꯥ ꯑꯣꯏ ꯂꯩꯔꯝꯃꯤ꯫ ꯃꯩꯔꯥꯕ ꯕꯣꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯅꯪꯁꯨ ꯆꯥꯒꯦꯔꯣ? ꯕꯣꯏ ꯅꯣꯛꯂꯒ ꯑꯐꯥꯎ ꯁꯥꯅꯨꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯪꯗꯅ ꯅꯪ ꯑꯃꯨꯛ ꯐꯨꯒꯠꯂꯛꯑꯗꯤ ꯕꯣꯁꯀ ꯂꯧꯈꯠꯄ ꯂꯩꯔꯣꯏ ꯍꯥꯏꯔꯤꯌꯦ꯫ ꯉꯁꯥꯏꯗꯒꯤ ꯇꯧꯅꯔꯤꯕ ꯃꯇꯧꯁꯤꯗ ꯂꯤꯟꯗꯥꯗꯨ ꯉꯥꯎꯔꯤ꯫ ꯃꯃꯤꯠ ꯃꯅꯥ ꯀ꯭ꯔꯣꯛ ꯑꯣꯠꯂꯒ ꯌꯦꯡꯂꯤ꯫ ꯂꯤꯌꯣꯒ ꯔꯣꯕꯔꯠꯀꯗꯤ ꯍꯧꯖꯤꯛꯁꯨ ꯊꯔꯣ ꯑꯣꯟꯗꯨꯅ ꯅꯣꯛꯂꯤ꯫ ꯃꯣꯏꯅ ꯅꯣꯛꯄꯗꯨꯗ ꯃꯩꯔꯥꯕꯁꯨ ꯏꯀꯥꯏꯒꯨꯝ ꯀꯩꯒꯨꯝ ꯅꯣꯛꯃꯤ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯔꯣꯕꯔꯠꯀꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯏ꯫ ꯊꯔꯣ ꯑꯣꯜꯂꯤꯗꯣ ꯁꯥꯒꯟꯗ ꯍꯥꯏꯐꯦꯠ ꯏꯜꯂꯒ ꯆꯩꯔꯛꯏ꯫ ꯌꯥꯔꯦ ꯈꯔ ꯅꯣꯛꯑꯗꯤ ꯔꯥꯁꯤ ꯌꯥꯎꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯅꯤꯗꯨ ꯃꯕꯨꯛ ꯅꯥꯔꯛꯇꯨꯅ ꯅꯣꯛꯄꯗ ꯌꯥꯝ ꯋꯥꯅ ꯇꯞꯊꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯅꯣꯛꯄꯗꯤ ꯂꯦꯞꯇꯦ꯫ ꯂꯤꯌꯣꯅ ꯅꯣꯛꯅ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯋꯥꯆꯦꯞ ꯁꯠ ꯆꯪꯉꯤ꯫ ꯋꯥ ꯉꯥꯡꯗ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯂꯥꯏꯖꯗ ꯃꯣꯅꯥ ꯑꯃꯗꯤ ꯃꯩꯔꯥꯕ, ꯕꯣꯏ, ꯔꯣꯕꯔꯠ ꯃꯈꯣꯏ ꯃꯉꯥꯗꯣ ꯁꯠ ꯇꯧꯁꯤꯜꯂꯛꯑꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯝꯈꯤꯕ ꯃꯩꯔꯥꯕꯒꯤ ꯐꯣꯇꯣꯗꯣ ꯒ꯭ꯔꯨꯞꯇꯨꯗ ꯊꯥꯖꯤꯜꯂꯛꯏ꯫ ꯀꯦꯞꯁꯟꯗꯅ ꯑꯁꯨꯝꯅ ꯏꯔꯤ꯫ ꯑꯆꯧ ꯑꯁꯣꯞ ꯂꯩꯔꯗꯤ ꯏꯁꯤꯡ ꯌꯦꯟꯅꯕ ꯃꯤ ꯋꯥꯠꯂꯁꯨ ꯅꯦꯛꯄꯤꯔꯛꯄ ꯌꯥꯅꯤ꯫ ꯔꯦꯠꯇꯤ ꯌꯦꯡꯕꯗ ꯃꯤ ꯃꯁꯤꯡꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯈꯨꯗꯩꯁꯤ ꯄꯤꯕꯤꯔꯛꯄ ꯃꯤꯅ ꯌꯥꯔꯒꯗꯤ ꯉꯛꯇ ꯌꯦꯛꯅꯕ ꯑꯃꯒꯁꯨ ꯕꯣꯅꯁ ꯍꯥꯞꯄꯤꯔꯛꯎ, ꯃꯑꯣꯡ ꯍꯦꯟꯅ ꯃꯥꯟꯅꯕ꯫ ꯃꯈꯨꯠꯇ ꯐꯣꯟ ꯂꯣꯟꯅ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕꯅ ꯃꯦꯁꯦꯖꯇꯨ ꯎꯏ꯫ ꯐꯣꯇꯣꯗ ꯇꯥꯔꯤꯕ ꯃꯩꯔꯥꯕꯒꯤ ꯃꯁꯛ ꯎꯕꯗ ꯔꯣꯕꯔꯠꯇꯤ ꯍꯦꯟꯅ ꯅꯣꯛꯈ꯭ꯔꯦ꯫ ꯕꯣꯏꯁꯨ ꯌꯦꯡꯂꯒ ꯄꯪꯅꯣꯛꯇ ꯅꯣꯛꯏ꯫ ꯌꯥꯝ ꯄꯛꯇꯕꯒꯤ ꯋꯥ ꯅꯠꯇꯅ ꯊꯑꯣꯏꯅ ꯃꯩꯔꯥꯕꯕꯨ ꯀꯔꯦꯝꯅꯔꯤꯕꯅꯤ꯫ ꯑꯗꯣ ꯃꯑꯣꯡ ꯇꯥꯅ ꯁꯦꯠꯂꯤꯕ ꯈꯨꯗꯩꯗꯣ ꯃꯈꯣꯏꯗꯗꯤ ꯖꯣꯀꯔ ꯊꯣꯔꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯇꯧꯗꯣ ꯈꯪꯕꯅ ꯃꯩꯔꯥꯕꯁꯨ ꯅꯣꯛꯂꯒ ꯌꯦꯡꯂꯤ꯫ ꯁꯣꯝꯗ ꯃꯣꯅꯥꯁꯨ ꯒ꯭ꯔꯨꯞ ꯑꯦꯗ ꯇꯧꯔꯛꯄꯗꯨꯗ ꯑꯃꯗꯤ ꯂꯤꯌꯣꯒ ꯃꯦꯁꯦꯖꯁꯤꯡ ꯑꯗꯨ ꯎꯏ꯫ ꯃꯩꯔꯥꯕꯒꯤ ꯐꯣꯇೋ ꯎꯕꯗ ꯃꯣꯅꯥ ꯅꯣꯛꯐꯦꯠꯇꯤ ꯇꯧꯔꯝꯃꯤ, ꯃꯦꯁꯦꯖꯇꯤ ꯊꯥꯔꯨꯗ꯭ꯔꯦ꯫ ꯉꯁꯥꯏꯒꯤ ꯊꯧꯗꯣꯛꯇꯨꯅ ꯃꯥ ꯋꯥ ꯉꯥꯡꯅꯤꯡꯗꯦ꯫ ꯂꯥꯏꯖꯅ ꯅꯨꯡꯉꯥꯏꯔꯝꯂꯣꯏ ꯈꯟꯕꯗ ꯃꯥ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯁꯣꯐꯥꯗꯨꯗ ꯐꯤꯕꯝ ꯑꯃꯗ ꯇꯨꯝꯂꯒ ꯐꯣꯟꯗꯨ ꯃꯦꯠꯄꯅ ꯃꯣꯅꯥꯅ ꯃꯦꯁꯦꯖ ꯁꯤꯟ ꯇꯧꯈꯤꯕꯗꯨ ꯎꯏ꯫ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯇꯕꯗꯨꯗ ꯏꯟꯕꯣꯛꯁꯇ ꯁꯠ ꯆꯪꯂꯒ ꯃꯦꯁꯦꯖ ꯊꯥꯔꯛꯏ꯫ ꯉꯥꯅꯨꯃ, ꯈꯨꯗꯩꯁꯦ ꯂꯥꯏꯖꯒꯤ ꯒꯤꯠ ꯅꯠꯇ꯭ꯔꯣ? ꯅꯪꯗꯤ ꯈꯨꯗꯩ ꯄꯤꯔꯛꯀꯅꯨꯀꯣ, ꯑꯩ ꯃꯤꯒꯤꯗ ꯌꯥꯝ ꯅꯣꯛꯅꯔꯨꯔꯦ꯫ ꯃꯩꯔꯥꯕꯗꯕꯨ ꯏꯀꯥꯏ ꯈꯪꯗꯕꯩ ꯇꯨꯃꯤꯟ ꯂꯩꯕꯅꯤ꯫ ꯑꯩꯅ ꯁꯨꯃꯥꯏꯅ ꯅꯣꯛꯅꯔꯛꯑꯗꯤ ꯁꯣꯔ ꯊꯤꯡꯉ ꯁꯤꯖꯈꯤꯅꯤ꯫ ꯑꯗꯨꯅ ꯅꯪ ꯈꯨꯗꯩ ꯄꯤꯔꯛꯀꯅꯨꯀꯣ꯫ ꯊꯥꯔꯛꯂꯤꯕ ꯃꯦꯁꯦꯖꯇꯨ ꯎꯏ꯫ ꯑꯗꯨꯕꯨ ꯂꯤꯌꯣꯗ ꯈꯔ ꯁꯥꯎꯅꯤꯡꯂꯝꯕꯒ ꯉꯁꯥꯏꯒꯤ ꯃꯇꯧꯗꯨꯒ ꯃꯣꯅꯥꯗꯤ ꯍꯔꯥꯎ ꯃꯦꯁꯦꯖꯇꯣ ꯍꯟꯅꯤꯡꯗ꯭ꯔꯦ꯫ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯒ ꯀꯩꯒ ꯋꯥꯔꯧꯅ ꯍꯥꯏꯔꯛꯏ꯫
ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯅꯣꯏꯅ ꯅꯣꯛꯇꯅ ꯑꯩꯈꯣꯏꯒꯨꯝꯕꯅ ꯅꯣꯛꯀꯗ꯭ꯔꯥ? ꯅꯣꯏ ꯍꯔꯥꯎꯔꯁꯨ ꯉꯁꯤꯗꯤ ꯃꯇꯥꯡ ꯆꯥꯗ꯭ꯔꯦ, ꯀꯗꯥꯏꯗꯅꯣꯃ ꯍꯔꯥꯎꯔꯨꯔꯣ꯫ ꯋꯥꯍꯩꯗꯨꯗ ꯅꯍꯥꯟꯈꯩ ꯊꯕꯛ ꯆꯤꯟꯕꯒꯤ ꯄꯥꯎ ꯐꯥꯎꯗꯕꯗꯨꯗ ꯋꯥꯔꯧꯔꯤꯅꯤ ꯈꯟꯗꯨꯅ ꯂꯤꯌꯣ ꯃꯌꯥ ꯍꯤꯡꯒꯠꯂꯛꯏ꯫ ꯅꯣꯡꯃ ꯅꯤꯅꯤꯈꯛ ꯄꯥꯎ ꯐꯥꯎꯔꯨꯗꯕꯁꯤ ꯌꯥꯝ ꯁꯥꯎꯏꯅ꯫ ꯅꯣꯛꯂꯦ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯁꯦ, ꯀꯞꯂꯦ ꯄꯨꯟꯅ ꯀꯞꯃꯤꯟꯅꯁꯦ, ꯐꯦꯠ ꯐꯦꯠ ꯂꯥꯎꯒꯅꯨ ꯉꯥꯅꯨꯃ ꯃꯔꯧ ꯃꯣꯛꯄꯅꯤ, ꯇꯤꯟꯊ꯭ꯔꯣꯛ ꯐꯥꯔ ꯐꯥꯔꯒ ꯄꯤꯖꯗꯣꯏꯅꯤ ꯗꯗꯥꯅ꯫ ꯃꯣꯅꯥ ꯃꯦꯁꯦꯖꯇꯨ ꯎꯕꯗ ꯁꯥꯎꯅꯤꯡꯅ ꯃꯥꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯅꯝꯂꯒ ꯍꯜꯂꯤ꯫ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯦꯗꯅ, ꯃꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯅꯤ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯈꯪꯗꯅ ꯑꯗꯨꯒꯨꯝꯕ ꯀꯔꯦꯝꯀ ꯊꯥꯏꯅꯕꯗꯣ ꯇꯧꯔꯛꯀꯅꯨ, ꯅꯣꯏꯒꯤ ꯍꯔꯥꯎꯕꯗꯨꯗ ꯌꯥꯎꯅꯤꯡꯗꯦ꯫ ꯃꯣꯅꯥꯒꯤ ꯉꯁꯤꯒꯤ ꯃꯇꯧꯁꯤ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦ꯫ ꯅꯍꯥꯟꯈꯩꯗꯤ ꯁꯥꯎꯔꯁꯨ ꯉꯁꯤꯒꯨꯝꯅ ꯇꯧꯗꯦ ꯍꯥꯏꯕ ꯑꯃ ꯂꯤꯌꯣ ꯈꯪꯉꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯐꯥꯒꯤ ꯇꯧꯔꯛꯇ꯭ꯔꯦ, ꯃꯥꯁꯨ ꯇꯞꯊꯔꯒ ꯃꯦꯁꯦꯖ ꯍꯜꯂꯛꯏ꯫ ꯅꯪ ꯀꯩꯗꯧꯔꯦ? ꯋꯥꯍꯪꯗꯨꯗ ꯃꯣꯅꯥꯁꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ꯫ ꯃꯥꯗꯤ ꯂꯥꯏꯖꯒꯨꯝ ꯑꯋꯥꯕ ꯂꯣꯠꯁꯤꯟꯕ ꯍꯩꯇꯦ꯫ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯃꯦꯁꯦꯖꯇꯨ ꯅꯝꯃꯤ꯫ ꯑꯩ ꯅꯠꯇꯦ, ꯂꯥꯏꯖꯅꯦ꯫ ꯋꯥꯍꯩꯗꯨꯗ ꯂꯤꯌꯣ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯝꯕꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯃꯣꯅꯥꯁꯨ ꯂꯣꯠꯄ ꯉꯝꯗꯦ, ꯂꯣꯠꯐꯝꯗꯨ ꯊꯣꯛꯇꯦ ꯈꯟꯕꯅ ꯄꯦꯔꯤ ꯄꯦꯔꯤ ꯉꯁꯥꯏꯒꯤ ꯊꯧꯗꯣꯛꯇꯣ ꯑꯃꯠꯇ ꯆꯤꯠꯊꯗ ꯃꯈꯨꯠꯅ ꯃꯦꯁꯦꯖꯇꯨ ꯍꯥꯊꯨ ꯍꯥꯊꯨ ꯅꯝꯂꯒ ꯊꯥꯔꯛꯏ꯫ ꯂꯤꯌꯣꯗꯤ ꯃꯦꯁꯦꯖꯇꯨ ꯄꯥꯕ ꯂꯣꯏꯔꯛꯄꯗ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯃꯥꯒꯤ ꯃꯇꯧꯗ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯃꯩꯔꯥꯕꯒ ꯔꯣꯕꯔꯠꯀꯁꯨ ꯌꯦꯡꯂꯛꯏ꯫ ꯅꯣꯛꯂꯒ ꯂꯩꯔꯝꯕ ꯁꯛꯐꯝꯗꯨꯅ ꯑꯗꯨꯛ ꯊꯨꯅ ꯆꯦꯟꯖ ꯇꯧꯈꯤꯕꯗ ꯑꯅꯤꯗꯨ ꯉꯛꯅ ꯌꯦꯡꯅꯩ, ꯑꯗꯨꯒ ꯂꯤꯌꯣꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯂꯤꯌꯣꯗꯤ ꯃꯈꯨꯠꯅ ꯐꯣꯟꯗꯨ ꯄꯥꯏꯔꯒ ꯃꯣꯅꯥꯒꯤ ꯃꯦꯁꯦꯖꯁꯤꯡꯗꯣ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯃꯥꯒꯤ ꯃꯇꯧꯗ ꯃꯩꯔꯥꯕ ꯆꯤꯡꯅꯔꯛꯇꯨꯅ ꯆꯪꯁꯤꯜꯂꯒ ꯂꯤꯌꯣꯗꯒꯤ ꯐꯣꯟꯗꯨ ꯇꯥꯞ ꯂꯧꯔꯒ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ꯫ ꯃꯦꯁꯦꯖꯀꯤ ꯋꯥꯔꯣꯜꯗ: ꯉꯁꯥꯏ ꯂꯥꯏꯖ ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯔꯣꯏ ꯈꯨꯜꯂꯨꯕ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯈꯔꯅ ꯂꯥꯏꯖꯕꯨ ꯐꯥꯒꯦ ꯇꯧꯏ꯫ ꯃꯇꯥꯡ ꯆꯥꯅ ꯃꯤ ꯑꯃ ꯂꯥꯛꯄꯒꯤ ꯑꯗꯨꯃꯛ ꯊꯥꯗꯣꯛꯍꯧꯈ꯭ꯔꯦ꯫ ꯅꯨꯄꯥꯁꯤꯡꯗꯣ ꯅꯣꯡꯃꯩꯁꯨ ꯄꯥꯏ, ꯂꯥꯏꯖꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯁꯨ ꯃꯥꯜꯂꯤ꯫ ꯃꯣꯏꯒꯤ ꯃꯑꯣꯡꯗꯣ ꯂꯥꯏꯖ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ꯫ ꯅꯍꯥꯟꯁꯨ ꯅꯨꯄꯥ ꯑꯃꯅ ꯐꯣꯟ ꯇꯧꯔꯛꯂꯒ ꯌꯥꯝ ꯀꯤꯍꯜꯂꯛꯏ ꯍꯥꯏ꯫ ꯃꯥ ꯌꯥꯝ ꯀꯤꯌꯦꯅ ꯀꯞꯄꯦ꯫ ꯑꯩ ꯃꯥꯒꯤ ꯈꯟꯕꯗ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯦꯁꯦꯖꯇꯨ ꯄꯥꯕ ꯂꯣꯏꯔꯛꯄꯗ ꯃꯩꯔꯥꯕ ꯑꯃꯨꯛꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯥꯏ꯫ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯈꯟꯗꯣꯛꯂꯒ ꯃꯤꯠꯃꯥꯡꯗ ꯊꯣꯛꯄꯒꯨꯝ ꯎꯔꯛꯏ꯫ ꯄꯥꯅ ꯄꯥꯅ ꯃꯈꯨꯠꯇꯨ ꯅꯤꯛꯂꯛꯏ꯫ ꯁꯥꯎꯅꯤꯡꯕꯅ ꯃꯌꯥ ꯆꯤꯛꯁꯤꯜꯂꯛꯏ꯫ ꯃꯈꯨꯠꯇ ꯐꯣꯟꯗꯨꯁꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯃꯥꯒꯤ ꯃꯇꯧꯗ ꯂꯤꯌꯣꯗꯣ ꯅꯨꯡꯁꯥ ꯊꯤꯔꯤ꯫ ꯃꯩꯔꯥꯕꯒ ꯊꯪꯅꯅ ꯐꯝꯕꯅ ꯔꯣꯕꯔꯠꯇꯣ ꯃꯦꯁꯦꯖ ꯎꯏ꯫ ꯃꯥꯁꯨ ꯃꯩꯔꯥꯕ ꯀꯩꯗꯧꯔꯛꯀꯅꯤ ꯈꯟꯕꯗ ꯄꯥꯈꯠꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯅ ꯌꯦꯡꯅ ꯃꯩꯔꯥꯕ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯐꯣꯟꯗꯣ ꯂꯥꯛꯇꯅ ꯂꯪꯈꯥꯏꯔꯛꯏ꯫ ꯃꯇꯧꯗꯨꯗ ꯃꯌꯥꯝꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯌꯦꯡꯂꯛꯏ꯫ ꯃꯤꯀꯨꯞꯇꯨꯃꯛꯇꯗ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯂꯩꯔꯤꯕ ꯀꯅꯥꯁꯨ ꯍꯟꯅ ꯃꯨꯟꯅ ꯌꯦꯡꯂꯝꯗ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯧꯗꯨꯗ ꯂꯤꯌꯣ ꯄꯥꯈꯠꯅ ꯕꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯕꯣꯏ, ꯂꯤꯟꯗꯥꯒ ꯐꯖ ꯂꯩꯔꯝꯃꯣ꯫ ꯔꯣꯕꯔꯠꯇ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ ꯆꯠꯂꯁꯦ꯫ ꯑꯅꯤꯗꯨ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯅꯣꯡꯃꯩꯗꯣ ꯁꯠ ꯁꯠ ꯄꯥꯏꯈꯠꯅꯔꯒ ꯃꯩꯔꯥꯕꯕꯨ ꯇꯥꯟꯅꯈ꯭ꯔꯦ꯫ ꯃꯤꯀꯨꯞꯇꯨꯗ ꯑꯣꯏꯈ꯭ꯔꯤꯕ ꯐꯤꯕꯝꯗꯨꯗ ꯕꯣꯏꯒ ꯂꯤꯟꯗꯥꯒꯗꯤ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯅꯔꯤ꯫ RK ꯍꯥꯎꯁꯇꯒꯤ ꯊꯣꯔꯛꯂꯒ ꯒꯥꯔꯤꯗꯣ ꯀꯔꯝꯕ ꯃꯤꯀꯨꯞꯇ ꯏꯗꯦꯟꯒꯤ ꯌꯨꯝꯒꯤ ꯒꯦꯠ ꯃꯃꯥꯡꯗ ꯌꯧꯔꯛꯈꯤꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯃꯩꯔꯥꯕ ꯒꯥꯔꯤꯗꯒꯤ ꯁꯥꯎꯅ ꯀꯨꯝꯊꯔꯛꯂꯒ ꯒꯦꯠꯇꯨꯗ ꯁꯥꯄꯨ ꯀꯟꯅ ꯈꯣꯡꯄꯥꯛꯅ ꯀꯥꯎꯁꯤꯜꯂꯤ꯫ ꯂꯩꯔꯝꯕ ꯒꯥꯔꯗꯁꯤꯡ ꯑꯗꯣ ꯈꯣꯟꯖꯦꯜꯗꯨꯗ ꯒꯦꯠꯇꯣ ꯍꯥꯡꯂꯛꯏ꯫ ꯃꯩꯔꯥꯕ ꯂꯦꯞꯄꯒ ꯂꯩꯔꯝꯕ ꯎꯕꯗ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯃꯍꯩ ꯆꯞ ꯆꯞ ꯂꯦꯞꯂꯒ ꯌꯦꯡꯅꯔꯦ꯫ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯌꯥꯎꯕꯁꯨ ꯎꯗꯦ ꯂꯩꯔꯤꯕ ꯒꯥꯔꯗꯁꯤꯡ ꯑꯗꯣ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯩꯔꯥꯕꯗꯤ ꯃꯅꯨꯡꯗ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ꯫ ꯈꯣꯡꯂꯣꯏ ꯑꯃꯠꯇ ꯂꯣꯏꯅꯗꯅ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯅ ꯆꯪꯂꯛꯂꯤꯕ ꯃꯩꯔꯥꯕꯗ ꯀꯅꯥꯅꯁꯨ ꯈꯨꯠ ꯊꯥꯕ ꯉꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯂꯒ ꯂꯩꯅꯩ꯫ ꯂꯨꯝꯐꯨ ꯇꯧꯔꯒ ꯍꯥꯠꯅꯕ ꯁꯤꯟꯖꯕꯅꯤ, ꯑꯁꯨꯝꯅ ꯐꯣꯡꯅ ꯃꯩꯔꯥꯕꯕꯨ ꯍꯥꯠꯄ ꯉꯝꯕꯒꯤ ꯊꯧꯅꯥ ꯃꯈꯣꯏꯅ ꯂꯩꯇꯦ꯫ ꯃꯩꯔꯥꯕꯒꯤ ꯋꯥꯍꯩ ꯑꯃꯅ ꯃꯤꯀꯨꯞꯇ ꯁꯪꯁꯥꯔ ꯑꯁꯤ ꯄꯨꯡꯇꯨꯝ ꯇꯨꯝꯍꯟꯕꯁꯨ ꯉꯝꯒꯅꯤ ꯍꯥꯏꯕ ꯃꯈꯣꯏꯁꯨ ꯈꯪꯉꯤ꯫ ꯂꯩꯔꯝꯂꯤꯕ ꯒꯥꯔꯗꯁꯤꯡ ꯑꯗꯣ ꯃꯩꯔꯥꯕꯒꯤ ꯁꯛꯇꯝ ꯎꯕꯗ ꯀꯤꯔꯤ꯫ ꯃꯩꯔꯥꯕꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤꯗ ꯂꯦꯞꯅꯕ ꯃꯌꯥꯝꯗꯣ ꯁꯠ ꯁꯠ ꯍꯟꯗꯣꯛꯅꯩ꯫ ꯃꯤꯀꯨꯞꯁꯤꯗ ꯃꯩꯔꯥꯕꯗꯤ ꯀꯔꯤꯁꯨ ꯆꯪꯈꯤꯗ꯭ꯔꯦ꯫ ꯃꯅꯝ ꯇꯥꯕꯗ ꯌꯦꯛꯅꯕ ꯂꯩ ꯈꯪꯕ ꯂꯝꯂꯛꯇ ꯂꯩꯕ ꯁꯥꯒꯤ ꯃꯤꯍꯨꯜꯗꯨ ꯀꯥꯡꯂꯗꯨꯅ ꯀꯅꯥꯗꯁꯨ ꯇꯥꯛꯅꯗ ꯏꯗꯦꯟ ꯂꯩꯔꯤꯕ ꯔꯨꯝꯗꯨꯗ ꯗꯥꯏꯔꯦꯛ ꯆꯪꯂꯛꯏ꯫ ꯊꯣꯡꯗꯨ ꯈꯪꯀꯥꯎ ꯀꯥꯎꯔꯛꯄꯗꯨꯗ ꯅꯨꯄꯥ ꯈꯔꯒ ꯂꯣꯏꯅꯅ ꯁꯣꯐꯥꯗ ꯐꯝꯂꯝꯕ ꯏꯗꯦꯟꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯃꯤꯁꯛꯇꯨ ꯀꯅꯥꯗꯣ ꯌꯦꯡꯂꯛꯄꯗ ꯏꯗꯦꯟ ꯃꯃꯤꯠꯇꯣ ꯂꯥꯎꯊꯣꯛꯂꯒ ꯃꯩꯔꯥꯕꯗ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯩꯔꯥꯕꯗꯤ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯁꯣꯐꯥꯗ ꯐꯝꯂꯤꯕ ꯏꯗꯦꯟꯕꯨ ꯈꯣꯡꯄꯥꯛꯅ ꯁꯥꯄꯨ ꯀꯟꯅ ꯀꯥꯎꯊꯣꯔꯛꯏ꯫ ꯐꯣꯔꯁ ꯀꯝꯍꯟꯈꯤꯕꯅ
Iden sofaduga kaiga longkhak longna takre. Maduda su pelaktraduna Mairaba changsilaklaga Iden gi first ki collar do tap pairaga chingkhali. Aduga nakanda leiba walduda namsilaga makhorido makhutuna mietlaga thammi. Chainaduda Iden wana lokhurai. Mairabagi makhuttu lokthoknaba kanna honai adubu magi panganda lama ngamdre. Mairaba mamittu imu nganglaga mayadu krak chiklaga Iden muchada khoyinglaga nganglaga hairi. Musi ngali mana thwai machado mangindraba. Thangzilakliba khongthangdo khongpham mami matadrini thuna hando. Aina piriba warning sina ahanba amadi aroiba soihalo. Ai rules kaiba yadaba Mairabani. Adubu laizagidama Mairabana thugaiba ngamloidaba rules leite. Iden herona sangsar kannabagidama magi nupibu hatpani. Adubu villainna magi nupigidama sangsarase manghannaba sinbani. Pasimasu khongjalo. Ai hero nate. Aduni hero gi formula do engoda palakano. Mairabadi hero nate. Laizagidamak sangsarase tumna manghanba ngamba villain ni. Aduga this will be my first and the last warning. Mairabagi wahising adu tarabasu Iden pakhum piba ngamdi. Mamay mamit laksang ngangba makai Mairabagi makhut lokthokna buhanay. Nasaydagi amaso masu yingsalude piba mamang tawramle. Mairaba na Iden bo makhori metna walda namsili. Aduga Mairabagi hek maningdana Iden gi nupa amana nongmay namli. Aduga Robert Leo anina Mairaba da nongmay namliba nupadugi nakan leplaga makoktuda pulap na nongmay do thammi. Nakal amarom na Leo hegaloy na yawsilakpa. Arke house ki guard sing aduna Mairaba na khori metliba Iden da gun point sing ado loina onsili. Leiba phibam dudagi kana sumachi lengde. Adubu Iden de sordo khap chinglaga wana holi. Mataududa Leo amadi Robert matha sare. Adubu Mairabagi asawbada kanana su phathaba ngamloi khangmana tumin leinei. Tanjaduda thongalomdagi Bridget to prapap changsilaklaga Mairabagi nakta changlai. Phibam do ubada Bridget ti kokchawbi kakre. Pumnamak soiba tare khanduna Mairaba bu chingthui. Mairaba se amukta taptho kaka waigi. Asawbado phatho kakana hari se taw. Adu phau Mairaba hande ma mathandana upai lerere khangmana Leo de ingi tawri. Leo su khangladuna changsilaklaga Mairaba bu chingthui. Mairaba nangamta taptho kaidorange sigi matam watli. Mi ani changlaga chingthokpanga Mairaba makhutto tapna komthorakle. Adubu asawbado hande wadi ngangda Iden bu makhwa makhorido pairaga laktani inthorei. Asigi Mairabagi asawbado yaukhre. Asigumba magi tamthiba matau asidani mayamna Mairaba bu kiriba. Sauraga wa machet ama phau ngangdaba Mairabani. Wadi ngangda magi masada phariba Leo Bridget ki khutkado haifet inthoi. Aduga tungda mangonda nongmay namlaga leplama nupaduda sat onsilaklaga nongmay du mulli. Nongmay duga kaiga nupadugi mamayduda kinna thinjili. Makhut thukraba Mairabani. Magi kindo nupaduna okpama ngamhawi thaidokpadi ngamhaudraduna. Chainaduna longna haithakre. Nongmay yauna thilakpa oibana mamaydusu ihingna hingsare. Nupaduda amu onsilamda Mairabagi khongthang launa thangduna kadudagi thokre. Iden bo haifet yenglamlaga Bridget hoiso Mairabagi tung ilai. Maike animak amana amada karisu hainande. Iden gi kangbuso Mairabagi mida phongna khut thaba yadabana tumin leplaga lehore. Mang tharaga chatkhiba Mairabado mathanna gari amada kakhatkre. Magi tung inaraga manakta phamluba kanasu ngamdre. Haina gari start tawraga thauba hokre. Man hose chatkadoribasi kadaidano khangmana Leo Robert anido gari da sasar kakhatnakre. Aduga Bridget do onsilaga hatu hairei. Kaka yaubadi nungayaroi. Kaka na khara hanbiramo. Kaisu tawroi aikoi loina matung inarage. Ngangna anido gari start tawraga Mairabagi tung inakre. Nupa singdo zo gari da sasar kakhatnaraga mathang thodoknakre. Chatkhiba gari sing ado yenglaga Bridget to matha sana sorma pi ama hondorai. Robert na pau pira amdrade ngasi ase punglo he loiramnida. Speed ta thorakpa gari do paidida khakle. Makeup sida Mairabagi wakhalda karisu changkhidre.
Magi kokta laizadagi hena kanasu khankidre. Asawbana maithongdudi yengbada tu chungma pokle. Nungshitki mang thana tharokpa gari ado ahouba khonjel amaga loinana laizagi thongal mapa chapchana khami. Tungda lakpa gari sing adudi maning lehore. Mairabana kumtharanga laizagi yumda changla phau riwe siyoksilaktre. Anganga ngakta lay haibagi usittabagi wa natana laiza pakhatkre. Kaple haiba wa takibaduna mairaba karishu khanda imungdada grong changsilai. Matamdo ka hena thengma natabana thongsu hangami. Atay ka changbasu hek nungaitraduna mairaba chakhumda hana changlai. Chak thonglaga lairamba tondi mairaba ubada pukha hengakli. Machi tonga lairamba naubado harauna kaurai. Vai, nang lairo? Ton sungakna. Yambong, ichina sulakani harakti. Angang singdugi mamangda magi asawba sakpamado mangkinaba nokta yadagum noglei. Naubadi mairabagi nak changsilaga makut paiduna chingi. Ibai, asida pamulao, ay wari libige. Ichina ngarang tumbada wari nungayba libiye. Maiti egilige lao. Mairaba naubada haibit yenglaga noglei. Libiyo. Ado hojikti ibai thabak layebako. Nang chetonda hana liramo. Aduga ibai da muliyo ko. Naubo na wa makha tadringai tonda fat onsilai. Nachedi. Tonna. Phamungda hipibani yambo. Ngasai halakpadagi kadagi tholaktre. Aina chak loidore hairubani. Charoina hairi. Ngasai ayoksu chakidabani. Tonsu tawphom khangdaduna lairambani. Matang chana mairaba lakpana paudu tamjarakpani. Laizagi maong sida angang singsi nungaitre haiba mairaba khangi. Tonda tapna onsilaklaga. Fare chakto loishalo. Si hairam laga chakhumdagi amuk thokre. Naubadi tingak yenglang lehore. Tondi angang machamakti natabana karigumba ama leire haiba khangi. Masu chak thongbaduda mai amu onsinkre. Laizana leiriba kaduda mairaba prap changlei. Tung onlagi hiplibi mabu ubada ngasaidagi mapung phadana holamba sor ado tapna hontorai. Hek changsinba sungamda thongjildona leplaga lei. Adubo nungsiba haibasi natana ma laizada ahenba wakhal khande. Laizabu ngak yenglamlaga tapna changsilai. Laiza so tumsinba natabana mi changlapagi sahum phangi. Ushilamba mamito sat pangthoraklaga maidi onsinda tapna hairi. Ton thabak loirandi chegi kokse amukta namulao. Ai kok chikpana kainom tawre. Wahaiduda mairaba malai haibagi sahum pirakte. Wa ngangda tumin changaklaga nakanduda fami. Makut haifet tingthoraklaga laizagi makokta namlai. Laiza mamitu ushilaga masado yawalaklaga longna amuk tumi. Ma mamiti pangde. Wakhal khanma yadabani. Adubu ma hena khanjilubana makokto phasana chikle. Laizana mamit ushilaga laibado mairaba mamit kuptana yengzai. Hojik waida asawbana perloi toramba thamoyado tapna ingthakibagum tawi. Asawbado loina makhraga nokmi torai. Horakpadadi laiza karishu khanjilude. Sumkuina namsilakpaduda makutto karino matorai. Tongi makuti thot laubani. Laiza wakhal khanna mamito satpanglai. Adubu magi hek nakanda lairiba mairabana nokmi mabu yenglaga lairambado madu ubada khapre khangna khonjel hauna laurai. Ima mana laurakpada mairabasu khapre khangi. Khangine kaino adu kan lauriduwo mina taraga zazat khalam tare. Laiza hiplambadagi longna phuk hawalaklaga mairabada yenglai. Yamu sukanana sumai leramu haige. Mairaba tapna. Mana makok namu haibe nambiri. Aduga ingwanda taineba. Aidi tonda haizabane. Yambongne sukhangdana. Khangdrasu hairabani nammi kadose habano. Phana pakhatna lakjabani. Nupidugi matawduda mairabado marai oina yetnaragle. Ngasagi thongdokto mairabana khangkhre haiba khangdamana laiza wakhal oirode. Tapna. Ado yambong kidobala ino numidangsina. Mairaba khompham khangde ngahak tumina lei aduga taplapna hairi. Phone paidra kaino. Laiza ngakna. Aina phone paide mairo siti dai sita laisa.
ꯃꯩꯔꯥꯕ ꯀꯟꯇꯛꯅ ꯑꯩꯕꯨ ꯀꯅꯥꯅ ꯁꯤꯇꯤ ꯂꯩ ꯍꯥꯏꯔꯒꯦ ꯑꯅꯛꯄꯗ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯎꯕꯅꯤ ꯑꯗꯨꯗ ꯂꯝꯕꯤ ꯊꯣꯛꯄ ꯆꯪꯉꯛꯄ ꯀꯩ ꯊꯕꯛꯅꯣ ꯍꯥꯏꯁꯦ ꯂꯥꯏꯁꯅ ꯀꯣꯊꯛ ꯀꯣꯊꯛ ꯉꯥꯡ ꯂꯩꯕꯗꯨꯗ ꯎꯠꯂꯩ ꯄꯥꯔꯩ ꯇꯧꯔꯒ ꯈꯣꯝꯂꯤꯗꯣ ꯒ꯭ꯌꯥꯟ ꯉꯥꯎꯔꯛꯏ ꯃꯆꯤꯟꯗ ꯊꯣꯛꯄ ꯑꯃ ꯍꯥꯏꯖꯤꯜꯂꯛꯏ ꯊꯕꯛꯄꯨ ꯀꯩ ꯑꯣꯏꯗꯣꯔꯤꯒꯦ ꯃꯤꯇꯤꯡꯅꯤ ꯃꯤꯇꯤꯡ ꯋꯥꯍꯩꯗꯨꯗ ꯂꯥꯏꯁ ꯅꯣꯛꯅꯤꯡꯂꯛꯏ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯃꯉꯛꯇꯨ ꯍꯥꯏꯐꯦꯠ ꯏꯜꯂꯒ ꯍꯥꯏꯔꯛꯏ ꯈꯨꯗꯩꯗꯨꯒ ꯃꯩꯔꯥꯕ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯃꯥ ꯉꯁꯥꯏꯗꯒꯤ ꯈꯨꯗꯩ ꯁꯦꯠꯂꯤ ꯍꯥꯏꯕ ꯃꯊꯟꯇ ꯑꯃꯨꯛ ꯌꯦꯡꯊꯖꯩ ꯑꯗꯨꯒ ꯏꯀꯥꯏꯕ ꯀꯩꯕꯣꯏ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯞ ꯂꯦꯞꯄꯤ ꯀꯩꯅꯣꯅꯦ ꯁꯨꯝ ꯁꯦꯠꯄꯅꯦ ꯂꯥꯏꯁ ꯅꯣꯛꯂꯒ ꯑꯩꯕꯨ ꯀꯩ ꯍꯥꯏꯈ꯭ꯔꯒꯦ ꯌꯥꯝ ꯄꯛꯆꯩꯌꯦ ꯑꯗꯣ ꯌꯥꯝꯕꯨꯡꯅ ꯈꯨꯗꯩꯗꯣ ꯁꯦꯠꯂꯒ ꯃꯤꯇꯤꯡ ꯐꯝꯕꯗꯣ ꯑꯩꯗꯤ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯂꯥꯏꯁꯇꯅ ꯅꯣꯛꯂꯛꯄꯗꯨꯗ ꯃꯩꯔꯥꯕꯗꯤ ꯏꯀꯥꯏꯔꯦ ꯇꯧꯐꯝ ꯈꯪꯂꯛꯇ꯭ꯔꯗꯨꯅ ꯂꯨꯈꯝꯗ ꯄꯥꯏꯕꯩ ꯅꯥꯟꯕꯩ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯆꯠꯂꯒꯦ ꯂꯩꯁꯥꯕꯤ ꯀꯥꯗ ꯀꯨꯏꯅ ꯂꯩꯕ ꯇꯜꯂꯦ ꯊꯤꯟꯗꯣꯛ ꯂꯥꯛꯑꯣ ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯂꯥꯏꯁꯤꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯩꯔꯥꯕꯒꯤ ꯇꯨꯡ ꯏꯜꯂꯛꯏ ꯑꯅꯤꯗꯨ ꯋꯥ ꯉꯥꯡꯅꯗꯦ ꯊꯣꯡꯒꯥꯜꯗꯣ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯥꯡꯗ ꯆꯠꯂꯝꯕ ꯃꯩꯔꯥꯕꯗꯣ ꯍꯨꯠ ꯂꯩꯊꯣꯔꯛꯂꯒ ꯈꯣꯡꯀꯥꯞ ꯑꯃꯅꯤ ꯆꯪꯁꯤꯜꯂꯛꯏ ꯂꯥꯏꯖꯗ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯛꯏ ꯁꯥꯐꯨ ꯀꯜꯂꯞ ꯇꯧꯈꯤꯕꯅ ꯂꯥꯏꯖ ꯈꯪꯕꯩ ꯂꯥꯛꯄꯩ ꯃꯩꯔꯥꯕꯗꯣ ꯀꯣꯟꯁꯤꯜꯂꯤ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯂꯩꯔꯝꯂꯒ ꯃꯩꯔꯥꯕ ꯁꯣꯔꯗꯣ ꯇꯞꯅ ꯍꯣꯟꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ ꯃꯪꯕꯒꯤ ꯍꯩꯅꯕꯤꯗꯣ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯪ ꯑꯃꯗ ꯃꯪꯂꯥꯛꯅꯔꯨꯔꯦ ꯃꯪꯂꯥꯟꯗꯨꯅ ꯅꯪꯕꯨ ꯏꯊꯥꯗꯒꯤ ꯃꯨꯟꯈꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯑꯩꯅ ꯉꯝꯂꯒ ꯃꯤꯀꯞ ꯊꯣꯛꯂꯤ ꯃꯪꯂꯥꯟꯗ ꯈꯛ ꯅꯠꯇꯅ ꯇꯥꯏꯕꯪꯗꯁꯨ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤ ꯃꯪꯂꯥꯟ ꯇꯥꯏꯕꯪ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯑꯃꯗꯤ ꯊꯝꯃꯣꯏ ꯃꯐꯝ ꯈꯨꯗꯤꯡꯃꯛꯅ ꯂꯥꯏꯖꯒꯤꯗꯃꯛ ꯃꯩꯔꯥꯕ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯛ ꯀꯥꯎꯒꯅꯨꯀꯣ ꯋꯥꯍꯩꯗꯨꯗ ꯂꯥꯏꯖ ꯉꯁꯥꯏꯒꯤ ꯊꯧꯗꯣꯛꯇꯨ ꯅꯤꯡꯁꯤꯡꯂꯒ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ ꯃꯩꯔꯥꯕꯗ ꯀꯣꯜꯂꯤꯕ ꯃꯈꯨꯠꯇꯣ ꯈꯨꯇꯨꯝ ꯆꯦꯠꯅ ꯇꯥꯁꯤꯜꯂꯤ ꯃꯥꯒꯤ ꯑꯆꯦꯠꯄ ꯈꯨꯠꯁꯥꯁꯤꯡꯗꯣ ꯃꯩꯔꯥꯕꯗꯁꯨ ꯐꯥꯎꯏ ꯑꯗꯨꯕꯨ ꯂꯥꯏꯖꯁꯤ ꯃꯅꯨꯡ ꯀꯟꯕ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯪꯂꯤ ꯀꯔꯤ ꯃꯔꯝꯒꯤ ꯑꯃꯗꯤ ꯀꯔꯤ ꯑꯔꯣꯟꯕ ꯋꯥ ꯂꯩꯗꯨꯅ ꯂꯥꯏꯖꯅ ꯐꯣꯡꯅ ꯄꯨꯛꯅꯤꯡꯒꯤ ꯑꯋꯥꯕ ꯍꯥꯏꯗꯣꯛꯄ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯆꯃꯝꯅꯩ ꯑꯗꯨꯕꯨ ꯃꯤꯀꯨꯞꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯊꯦꯝꯖꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯂꯥꯏꯖꯕꯨ ꯃꯊꯥꯗꯒꯤ ꯇꯞꯅ ꯑꯃꯨꯛ ꯂꯧꯊꯣꯛꯄꯤꯔꯛꯂꯒ ꯃꯃꯥꯏꯗꯨꯗ ꯅꯨꯡꯁꯤꯅ ꯅꯥꯜꯂꯤ ꯅꯁꯥ ꯉꯝꯗ꯭ꯔꯁꯨ ꯍꯤꯗꯥꯛ ꯆꯥꯔꯒꯅꯦ ꯊꯨꯅ ꯐꯅꯕ ꯍꯣꯠꯅꯧ ꯅꯪ ꯃꯆꯦ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒ ꯑꯉꯥꯡꯁꯤꯡꯁꯦ ꯂꯩꯐꯝ ꯈꯪꯂꯨꯏ ꯑꯗꯨꯅ ꯅꯪ ꯊꯧꯅꯥ ꯂꯩꯌꯨ ꯅꯥꯕ ꯌꯥꯗꯦꯀꯣ ꯑꯩꯗꯤ ꯃꯆꯦꯅꯦ ꯍꯥꯏꯗꯅ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯜꯂꯨ ꯍꯥꯏꯕ ꯅꯠꯇꯦ ꯃꯇꯝ ꯆꯨꯞꯄꯗ ꯅꯃꯤꯒꯨꯝ ꯏꯅꯔꯤꯕ ꯅꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯕꯗ ꯁꯔꯨꯛ ꯌꯥꯅꯕ ꯑꯩ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨ ꯂꯥꯏꯖ ꯃꯉꯛꯇꯨ ꯇꯞꯅ ꯅꯣꯝꯃꯤ ꯃꯤꯀꯨꯞꯁꯤꯗ ꯃꯩꯔꯥꯕꯒꯤ ꯃꯐꯝꯗ ꯆꯤꯡꯅꯗꯨꯅ ꯆꯌꯦꯠꯅꯔꯤꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯇꯥꯖꯅꯤꯡꯏ ꯑꯗꯨꯕꯨ ꯃꯥ ꯋꯥ ꯉꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗ ꯄꯔꯦꯡ ꯈꯥꯝꯃꯒ ꯂꯩꯔꯤꯕ ꯃꯗꯨ ꯎꯕꯗ ꯂꯥꯏꯖꯗꯣ ꯃꯩꯔꯥꯕꯗ ꯑꯣꯟꯁꯤꯜꯂꯛꯏ ꯌꯥꯝꯕꯨꯡ ꯃꯤ ꯉꯥꯏꯅꯔꯦ ꯆꯠꯅꯕ ꯇꯧꯕꯤꯔꯣ ꯋꯥꯍꯩꯗꯨꯗ ꯃꯩꯔꯥꯕꯁꯨ ꯇꯨꯡ ꯑꯣꯜꯂꯒ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯗꯨꯒ ꯂꯥꯏꯖꯗ ꯑꯣꯟꯁꯤꯜꯂꯛꯏ ꯐꯖꯅ ꯂꯩꯌꯨꯀꯣ ꯐꯣꯟ ꯄꯥꯏꯗꯕ ꯇꯧꯅꯨ ꯑꯩ ꯂꯩꯐꯝ ꯈꯪꯗꯦꯕ ꯑꯩ ꯇꯨꯝꯊꯔꯨꯕꯒꯤꯅꯤ ꯍꯣꯏ ꯑꯗꯨꯅ ꯇꯥꯍꯧꯗꯕ ꯑꯣꯏꯔꯝꯅꯤ ꯃꯩꯔꯥꯕ ꯅꯣꯛꯂꯒ ꯐꯔꯦ ꯅꯪꯁꯨ ꯆꯪꯈ꯭ꯔꯣ ꯑꯩ ꯑꯉꯥꯡꯁꯤꯡꯅ ꯆꯠꯂꯒꯦ ꯍꯥꯏꯔꯝꯗ꯭ꯔꯦ ꯑꯗꯣ ꯍꯦꯛ ꯅꯨꯡꯉꯥꯏꯔꯛꯇꯕꯗ ꯍꯥꯏꯔꯛꯎꯀꯣ ꯃꯩꯔꯥꯕ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯣ ꯄꯥꯏꯁꯤꯜꯂꯛꯏ ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯒꯅꯨ ꯂꯥꯏꯖ ꯑꯩꯅ ꯍꯤꯡꯂꯤꯁꯦ ꯅꯪꯒꯤꯗꯃꯛꯅꯤ ꯂꯥꯏꯖ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯛꯏ ꯃꯩꯔꯥꯕꯁꯨ ꯃꯣꯃꯣꯟ ꯅꯣꯛꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯃꯩꯔꯥꯕ ꯍꯦꯛ ꯆꯠꯈꯤꯕꯒ ꯂꯥꯏꯖ ꯅꯣꯛꯄꯗꯣ ꯁꯠ ꯍꯟꯖꯤꯜꯂꯤ ꯋꯥꯈꯜꯗꯁꯨ ꯃꯑꯣꯟ ꯈꯜꯂꯤ ꯌꯥꯝꯕꯨꯡꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ ꯃꯥꯒꯤ ꯋꯥꯍꯩ ꯑꯃꯗ ꯋꯥꯈꯜꯗ ꯂꯩꯔꯝꯕ ꯑꯀꯤꯕ ꯄꯨꯛꯅꯤꯡꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯍꯟꯕ ꯉꯝꯂꯕꯁꯨ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯊꯃꯣꯏꯅ ꯑꯄꯦꯟꯕ ꯄꯣꯛꯇ꯭ꯔꯤꯕ ꯑꯁꯤꯕꯨ ꯊꯃꯣꯏ ꯃꯥꯒꯤ ꯃꯔꯥꯜꯂꯅꯦ ꯑꯗꯨꯁꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ ꯊꯃꯣꯏ ꯃꯥꯗꯤ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩ ꯈꯛꯇꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯖꯕꯅꯤ ꯑꯗꯨꯒ ꯌꯥꯝꯕꯨꯡꯗꯤ ꯉꯁꯤꯐꯥꯎ ꯏꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯗ꯭ꯔꯤ ꯌꯥꯝꯕꯨꯡ ꯅꯪꯒꯤ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯑꯩ ꯇꯥꯅꯤꯡꯉꯤ ꯅꯨꯡꯁꯤ ꯑꯃꯨꯛꯇꯗꯤ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ ꯂꯥꯏꯖꯅ ꯊꯋꯥꯏ ꯋꯥꯅ ꯃꯩꯔꯥꯕꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯒ ꯂꯦꯞꯍꯧꯔꯤ
ꯃꯩꯔꯥꯕꯅ ꯈꯧꯔꯤ ꯃꯦꯠꯂꯝꯕꯒꯤ ꯐꯤꯕꯝ ꯁꯣꯛꯅ ꯅꯥꯔꯕ ꯏꯗꯦꯟꯗꯣ ꯔꯣꯀꯤꯅ ꯑꯃꯨꯛ ꯐꯨꯖꯤꯜꯂꯤ꯫ ꯏꯗꯦꯟꯗ ꯅꯠꯇ ꯂꯩꯔꯤꯕ ꯅꯨꯄꯥ ꯈꯔꯗꯨꯁꯨ ꯃꯩꯔꯥꯕꯗ ꯈꯨꯠ ꯊꯥꯗꯦ ꯍꯥꯏꯗꯅ ꯐꯨꯔꯤ꯫ ꯔꯣꯀꯤꯗꯣ ꯁꯥꯎꯅ "ꯃꯤꯅꯥꯏ ꯃꯆꯥꯁꯥ, ꯅꯊꯤꯕꯣꯡꯗꯣ ꯈꯔ ꯆꯥꯔꯒ ꯄꯍꯤꯡ ꯍꯤꯡꯕꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯌꯥꯅꯤ ꯈꯟꯕ꯭ꯔꯣ? ꯃꯈꯣꯡꯅ ꯊꯣꯡꯅ ꯍꯥꯠꯄꯤꯌꯨ ꯍꯥꯏꯗꯅ ꯂꯥꯛꯂꯐꯥꯎ ꯍꯔꯥꯎ ꯍꯔꯥꯎ ꯊꯥꯗꯣꯛꯈꯤꯕ, ꯅꯈꯣꯏꯕꯨ ꯁꯤꯛꯇꯧꯀꯤ ꯐꯨꯔꯒ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ, ꯅꯊꯤꯕꯣꯡ ꯆꯥꯛꯀꯗꯣ ꯆꯥꯔꯨꯅꯨ ꯅꯣꯏ." ꯏꯗꯦꯟ ꯇꯞꯅ "ꯃꯥꯅ ꯐꯣꯡꯅ ꯆꯪꯂꯛꯄꯅ ꯑꯩꯈꯣꯏ ꯎꯄꯥꯏ ꯂꯩꯈꯤꯗꯕꯅꯤ ꯇꯥꯃꯣ." "ꯐꯣꯡꯅ ꯆꯪꯉꯒ ꯀꯩꯗꯧꯔꯒꯦ? ꯌꯦꯛꯅꯕꯒꯤ ꯃꯈꯣꯡꯗ ꯈꯨꯠꯂꯥꯏ ꯌꯥꯎꯗꯅ ꯐꯣꯡꯅ ꯆꯪꯂꯛꯂꯤꯕ ꯃꯥꯒꯤ ꯃꯇꯧꯗꯨ ꯑꯩꯈꯣꯏꯕꯨ ꯁꯤꯠꯇ ꯇꯥꯛꯄ ꯅꯠꯇ꯭ꯔꯣ? ꯍꯥꯏꯒꯠꯂꯤꯕ ꯃꯉꯛꯇꯣ ꯃꯌꯥꯝ ꯆꯪꯗꯅ ꯊꯨꯗꯦꯛꯄꯒꯤ ꯇꯥꯟꯖꯥꯗꯣ ꯅꯈꯣꯏꯅ ꯃꯥꯡꯍꯜꯂꯤ꯫ ꯅꯣꯏ ꯂꯣꯏꯅꯃꯛꯇꯒꯤ ꯃꯩꯔꯥꯕꯅ ꯀꯣꯛ ꯂꯩꯕ ꯍꯦꯜꯂꯦ, ꯃꯁꯤꯃꯗꯤ ꯅꯁꯥꯅ ꯌꯥꯖꯧ꯫ ꯉꯁꯥꯏꯗ ꯅꯠꯇ꯭ꯔꯣ ꯍꯥꯔꯨꯇꯣ ꯃꯄꯥ ꯃꯆꯥ ꯃꯈꯨꯠꯃꯛꯅ ꯍꯥꯠꯂꯝꯕꯗꯣ? ꯃꯗꯨꯗꯁꯨ ꯅꯈꯣꯏ ꯀꯔꯤ ꯇꯧꯕ ꯉꯝꯍꯧꯗꯦ?" ꯏꯗꯦꯟꯅ "ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯇꯥꯃꯣꯅ ꯂꯥꯏꯖꯕꯨ ꯃꯤ ꯊꯥꯗꯣꯛꯂꯒ ꯐꯥꯍꯟꯒꯦ ꯇꯧꯔꯨꯕꯗꯒꯤ ꯊꯣꯛꯄ ꯉꯥꯛꯇꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯍꯦꯟꯅ ꯑꯦꯂꯔꯠ ꯑꯣꯏꯈ꯭ꯔꯅꯤ, ꯇꯥꯃꯣꯁꯨ ꯋꯥꯈꯜ ꯈꯟꯃꯟꯗꯦ." ꯋꯥꯍꯩꯗꯨꯗ ꯔꯣꯀꯤ ꯏꯗꯦꯟꯒꯤ ꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯕꯨ ꯏꯗꯦꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯑꯩꯁꯦ ꯅꯪꯒꯨꯝꯕ ꯃꯥꯟꯕ꯭ꯔꯣ? ꯍꯌꯦꯡ ꯇꯨꯡꯗ ꯃꯥꯏ ꯄꯥꯛꯅꯕ ꯁꯤꯜꯂꯤꯕ ꯑꯩꯕꯨ ꯋꯥꯈꯜ ꯈꯟꯊꯗꯦꯕ?" ꯔꯣꯀꯤꯅ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯄꯗ ꯏꯗꯦꯟꯗꯨ ꯀꯤꯅ ꯌꯦꯡꯂꯛꯏ꯫ ꯔꯣꯀꯤ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅꯁꯨ ꯃꯨꯟꯅ ꯈꯪꯉꯤ꯫ ꯏꯗꯦꯟꯒꯤ ꯃꯇꯧꯗ ꯔꯣꯀꯤ ꯆꯞ ꯂꯦꯞꯈ꯭ꯔꯦ, ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯁꯤꯜꯂꯛꯂꯒ ꯅꯨꯄꯥꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ "ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯃꯩꯔꯥꯕ ꯁꯤꯕ ꯅꯠꯇ꯭ꯔꯒ ꯃꯩꯔꯥꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯑꯃ ꯃꯥꯡꯕ, ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯍꯦꯛ ꯉꯝꯗ꯭ꯔꯕ ꯅꯈꯣꯏ ꯂꯣꯏꯅ ꯑꯩꯅ ꯍꯥꯠꯀꯅꯤ." ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯏꯗꯦꯟꯗ ꯑꯃꯨꯛ ꯌꯦꯡꯂꯝꯂꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯃꯇꯧꯁꯦ ꯏꯗꯦꯟꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯤ, ꯑꯗꯨꯕꯨ ꯃꯥ ꯃꯩꯔꯥꯕꯒ ꯐꯣꯡꯅ ꯂꯝꯕꯥ ꯄꯥꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯩꯇꯕꯅ ꯈꯨꯠ ꯊꯥꯕ ꯉꯝꯈꯤꯗꯦ꯫ ꯍꯤꯡꯁꯥ ꯄꯥꯝꯕꯒꯤ ꯍꯧꯅꯕ ꯐꯠꯇꯕ ꯂꯥꯂꯣꯡ ꯀꯌꯥ ꯑꯃꯗꯤ ꯋꯥꯈꯜꯗ ꯆꯟꯈ꯭ꯔꯦ꯫